ngasi pangthokiba election ga mari leinana mafam kaya da thokiba thodo wathoki matangda Arambai Tengolna wafam kaya thamlagli madudi ngasi pangthokliba Lok Sabha election asida Arambai Tengol gi ming sizinaduna video post kaya viral oirangliba amadi tawrangliba thongungsing asi aikoi Arambai Tengol gi oina taw haiduna instruction pikiba mata laite lairiba kendra gi MLA na traga thogliba candidate sing adugi wakar oiramgani masida Arambai Tengol ga hiram amata da mari amata leinade laibak chiba thawto amana kiamgeida nupi ama Arambai Tengol na KHOURI melame haiduna viral oirangliba sisu Arambai Tengol amataga mari leinade Arambai Tengol gi ming sizinaduna tawramba thabaksing asida police ki maikaidagi pharaga tawbam thokpu logi oiba thabak adumak tawbiyu Arambai Tengol gi maikaidagi su angamba level da aikoi gi ming sizinaduna thabak tawramba sing kanna thigali aroiba oina miyawgi mafamda khanganjaningbadi Arambai Tengol gi oina asigumba thabak thawung sing asi tawbagi ayaba amata laite amadi instruction pikibasu laite board ki namada laibak thugaiba pamba kharana Arambai Tengol bu lana uhona rakpani ani subada ngasi Manipur da pangthokiba Lok Sabha election asigi manung asida mafam kharada thoganingdaba thodok kaya thokiba mafam sing maroina Bamon Kampu Iroi Semba Khongman Zone 4 hariba mafam sing asida amuk hanna report tawnaba Arambai Tengol gi maikaidagi Election Commission of India gi mafamda haijabaga loinana support tawri asumna Arambai Tengol control room dagi Ngasigi Thoudok